Hello everyone, good evening. Kiramdanda ladibai kei chapum namukko kai khum nabu chari. Assalamu alaikum. Mayam live masi tong ne dung atang tholok pani. Mayam sana rawa kai toige Manipur adi hujik sana ra mane khalle. Live simu yang biri bicili now sing ai sound amadi video si clear oi bram tan hai biro ngasi je khoi gi sister Julia Singlai su live si join tor kadam ni ma se do kai gumba problem amadi lai no ji call tor ami du ma ngang tang dia ke ha bani yeng si ko yam na free frame oina du entertainment oin sa si si di myam comment su dum ai pa ja ke bro di sare yai saksarabo sana tomba sana chare ai si YouTube ta live thab da sawa ai follower ai marum pang myam yawe duna aina kai da wina Facebook da tharak pani ko ngasi de yamna aduga bet comment to noroi si aina wa ngang ba lo comment da yena ba khana ba to bi gano aduga mina nungai re da so haina ro si hojik tiram dam da iramdam da soi ba iramdam si awana tari ba myam si gi wafan sing si khoi na ngang ba si nungai tab su yawe dun kai na su ngang jara roi dagi nahal gi ai ngasai su video ba de mate ai YouTube ta declaration pi ki bani IDP sing gi ngangu ba ai na nungai ta dana sum si na myam ma theng na ki ba adagi ai marok mapang su myam yawri adagi taseng na makiwe na ai ga thabuk punna leminaram ba to minaram ba chennai da kari da IDP sing myam ma sugumba myam yawi sim chara bu chare anduna sugumba myam du gi khallaga makhoi gi thamoi da amadi makhoi na wajari ba myam du khallaga aina IDP sing gi wafam do in pan ki bani ndobo madu ngang ba da khoi gi khujli to ba hagat chaba mi su yawro male aduna hamzaro gen khalli yam basar wait yan sorry malem si dei chilena sing ko kar mixer oi basina phobya ne state tot pasi ya da ya ne ngalabam ne hega phagi chu to ngalabam na comedy chu to ngalabam na sum su hai ngalabam na ran su hai sumai na to basina hojiki matam da ga athoi bani amadi asau bani adagi kai ne na lona basum yam lai ko ya me ai si screenshot me am jing gi thadora di recording su me am mamang dai thadokhi bani ko ado talle kai doruni makhoi sing du recording thadoga natragana madugi mayam du he na ingonda the headed oiba ko nadum ba yawi adu tasing na nungai rakta ba pelak tab dagi mayam da dum thamuk pa wani IDP sing gi wangang bu bo iramdang bi rai cha sing ni sipa maitai te na te kuki da su lai ri ba requiem da mayum makai mai cha ga lai ri sing si wangang bu madu humanity ground da ikoi Manipur da lai ba natragana any wall gi mafam country da Christian loisano Muslim loisano myam amana Palestine gi support to risidi footballer adada gi film star myam amana Palestine gi mateng pang risidi ado sugumba gi humanity ground da
ꯑꯩꯈꯣꯏꯒꯤ ꯋꯥꯐꯝꯗꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯕꯤꯁ ꯑꯃ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜꯒꯤ ꯋꯥꯐꯝ ꯊꯝꯖꯕꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯤ ꯊꯣꯛꯂꯛꯄꯗꯨꯕꯨ ꯑꯗꯨꯝꯕꯗꯨ ꯉꯥꯡꯕꯤꯔꯛꯀꯅꯣ ꯃꯗꯨꯝꯕꯗꯨ ꯅꯣꯏꯒꯤꯅ ꯑꯗꯨꯗ ꯌꯥꯎꯁꯜꯂꯛꯀꯅꯣ ꯍꯥꯏꯕ ꯉꯝꯃꯤ ꯑꯗꯨ ꯀꯩ ꯍꯥꯏꯔꯨꯅꯤ ꯑꯗꯣ ꯉꯁꯥꯏ ꯔꯤꯂꯤꯐ ꯀꯦꯝꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯐꯣꯂꯣꯋꯔꯁꯤꯡꯅ ꯀꯃꯦꯟꯗ ꯇꯧꯕꯤꯔꯛꯏ ꯀꯅꯥꯅꯣ ꯊꯤꯡꯉꯤꯗꯣ ꯑꯣꯖꯥ ꯑꯝꯇꯪ ꯇꯥꯛꯄꯤꯔꯛꯑꯣꯅ ꯃꯗꯨ ꯍꯥꯏꯔꯨꯔꯒ ꯌꯥꯝꯈ꯭ꯔꯦ ꯑꯗꯨ ꯀꯔꯤ ꯇꯧꯔꯨꯅꯤ ꯃꯈꯣꯏꯗ ꯀꯔꯤꯝ ꯇꯧꯕꯁꯨ ꯉꯝꯃꯣꯏ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤꯗꯤ ꯎꯅ ꯎꯅ ꯇꯥꯅ ꯄꯪꯈ꯭ꯔꯕ ꯃꯅꯥꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯄꯤꯌꯥꯔ ꯂꯩꯇ꯭ꯔꯗꯤ ꯆꯦꯛꯁꯜꯂꯤ ꯄꯤꯌꯥꯔ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯏ ꯑꯀꯤ ꯑꯇꯨꯁꯨ ꯐꯥꯎꯋꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯤꯌꯥꯔ ꯂꯩꯕꯗꯅꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯏꯕ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯁꯣꯁꯤꯌꯦꯜꯗ ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯡꯁꯤ ꯀꯔꯤ ꯇꯧꯈ꯭ꯔꯒꯦꯅꯦ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯁꯇꯔ ꯖꯨꯂꯤꯌꯥ ꯉꯁꯥꯏ ꯑꯩꯅ ꯀꯩꯗ ꯅꯣꯇꯤꯁ ꯊꯣꯛꯈꯤꯕꯗꯣ ꯁꯤꯁꯇꯔ ꯖꯨꯂꯤꯌꯥꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯗꯦꯡꯒꯤ ꯍꯥꯏꯕ꯭ꯔꯥ ꯗꯦꯡꯒꯨ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯄꯣꯖꯤꯇꯤቭ ꯑꯣꯏꯔ ꯂꯩ ꯍꯥꯏꯀꯣ ꯃꯥꯁꯦ ꯅꯥꯔ ꯂꯩ ꯍꯥꯏ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯏꯃꯥꯔꯖꯦꯟꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯑꯦꯗ ꯃꯥꯁꯤ ꯀꯟꯅ ꯀꯩꯗꯧꯈꯤꯕꯅꯤ ꯑꯗꯣ ꯃꯥꯁꯨ ꯂꯥꯏꯐ ꯑꯁꯤ ꯌꯦꯡꯕꯤꯔꯒꯗꯤ ꯖꯣꯏꯟ ꯇꯧꯔꯛꯀꯅꯤꯀꯣ ꯍꯨꯏꯁꯦꯟ ꯑꯔꯤꯕꯝ assalamu alaikum walaikum salam wa rahmatullahi wa barakatuh ngasi kay-kaygumbasu dum thamjaramge live sisu ꯑꯩꯒꯤ ꯄꯥꯔꯁꯣꯅꯦꯜꯂꯤ ꯊꯣꯏꯗꯣꯛꯅ ꯀꯩꯗꯧꯗ꯭ꯔꯕꯅꯦ ꯑꯗꯨꯕꯨ ꯑꯩ ꯁꯤꯁꯇꯔ ꯖꯨꯂꯤꯌꯥꯅ ꯉꯥꯡꯕꯁꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯗ ꯑꯩꯅ ꯃꯥꯒꯤ ꯋꯥꯐꯝꯁꯤꯡ ꯈꯔ ꯑꯩꯅ ꯐꯦꯁ ꯇꯨ ꯐꯦꯁ ꯎꯅꯔꯒ ꯇꯥꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯂꯩ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯏꯪꯉꯕꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯕ ꯐꯠꯇꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯄꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯄꯗ ꯃꯣꯕꯥꯏꯜ ꯚꯤꯗꯤꯑꯣ ꯅꯝꯒꯗꯒꯤ ꯃꯍꯨꯠꯇꯤ ꯃꯤꯗꯨ ꯄꯨꯔꯒ ꯆꯦꯟꯕꯅ ꯍꯦꯟꯅ ꯐꯕ꯭ꯔꯥꯅ ꯈꯜꯂꯤ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦꯅ ꯅꯝꯕꯒꯤ ꯃꯍꯨꯠꯇꯗꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒꯤ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯦꯀꯣ ꯁꯤ ꯑꯣꯜ ꯑꯖꯥꯝꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯍꯧꯖꯤꯛ ꯆꯠꯅꯔꯤꯁꯤ ꯑꯗꯨꯅ ꯑꯅꯥꯕꯗꯨꯕꯨ ꯀꯣꯟꯁꯟꯕꯤꯔꯒ ꯃꯥꯕꯨ ꯂꯧꯈꯠꯄꯤꯔꯒ ꯄꯨꯕꯤꯕꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯁꯥꯋꯥ ꯐꯪꯒꯅꯤ ꯑꯃꯗꯤ ꯃꯤꯗꯨꯒꯤ ꯂꯥꯏꯐꯁꯨ ꯀꯟꯕꯗ ꯊꯨꯒꯅꯦꯅ ꯈꯜꯂꯤ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯂꯥꯏꯐ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯗꯨꯕꯨ ꯌꯦꯡꯉ ꯂꯩꯕꯗꯨꯅꯗꯤ ꯑꯅꯥꯕꯗꯨ ꯐꯔꯛꯑꯣꯏ ꯑꯃꯗꯤ ꯑꯅꯥꯕꯗꯨꯒꯤ ꯂꯥꯏꯐꯇꯨ ꯂꯣꯏꯈꯤꯕꯁꯨ ꯌꯥꯏ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ Said Sabuddin assalamu alaikum wa alaikum salam wa rahmatullahi wa barakatuh ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠ ꯐꯤꯖꯨꯗꯤꯟ ꯊꯦꯡꯛ ꯌꯨ hello bro support Rafizuddin thank you ꯑꯗꯨꯒ ꯑꯃꯒ ꯍꯥꯏꯒꯦ ꯑꯩ ꯁꯨꯝ ꯍꯟꯕꯅꯤꯀꯣ ꯃꯦꯁꯦꯟꯖꯔꯗ ꯅꯠꯇ꯭ꯔꯒ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔꯗ ꯑꯩꯒꯤꯗ ꯑꯗꯣ ꯁꯦꯅ ꯇꯧꯔꯛꯀꯅꯨ ꯑꯗꯣ ꯀꯤꯕ ꯂꯩꯇꯦ ꯀꯤꯔꯔꯣꯏꯅ ꯂꯩꯈ꯭ꯔꯕ ꯔꯤꯌꯥꯖꯨꯗꯤꯟ ꯕꯣꯒꯤ ꯃꯌꯨꯝꯅꯤ ꯀꯟꯅꯁꯨ ꯉꯥꯡꯖꯅꯤꯡꯗꯦ ꯉꯁꯤꯗꯤ ꯇꯞ ꯇꯞꯅ ꯍꯥꯏꯖꯒꯦ ꯑꯗꯨꯅ
ꯀꯩꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯊꯝꯃꯛꯏꯕ ꯁꯣꯏꯔꯛꯏꯕꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ, ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ, ꯅꯍꯥꯛꯅ ꯁꯣꯏꯔꯤꯗꯨ ꯏꯅꯥꯎ, ꯏꯌꯥꯝꯕ, ꯃꯔꯨꯞ, ꯃꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯤꯔꯛꯑꯣ, ꯑꯦꯛꯁꯦꯞ ꯇꯧꯒꯦ. ꯑꯗꯨꯒ ꯃꯤꯒꯤ ꯄꯥꯔꯁꯅꯦꯜ ꯑꯣꯏꯅ ꯇꯥꯁꯜꯂꯛꯀꯅꯣ. ꯑꯩꯒꯤꯁꯤ ꯌꯨꯝ ꯁꯥꯕꯤꯕꯩ ꯅꯠꯇꯦ, ꯑꯩ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕꯩ ꯅꯠꯇꯦ ꯑꯩꯅ ꯉꯥꯡꯉꯤꯗꯣ. IDPꯒꯤ ꯉꯥꯡꯕꯗꯨꯁꯨ ꯀꯣ ꯄꯥꯔꯁꯅꯦꯜ ꯇꯥꯁꯜꯂꯛꯀꯅꯣ. ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯋꯤ, ꯉꯁꯤ ꯈꯔ ꯐꯣꯡꯗꯣꯛꯆꯔꯝꯒꯦ, ꯃꯇꯨꯡꯗꯤ ꯍꯥꯏꯔꯣꯏ ꯁꯤ ꯃꯇꯥꯡꯁꯦ. ꯑꯗꯣ ꯑꯩ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕ ꯌꯥꯎꯗꯦ, ꯑꯩꯒꯤ ꯏꯪꯈꯣꯜ ꯌꯥꯎꯗꯦ, ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯌꯥꯎꯗꯦ. ꯃꯗꯨꯗ ꯑꯩꯒꯤ ꯊꯤꯀꯥ ꯅꯠꯇꯦ, ꯅꯠꯇ꯭ꯔꯒꯅ ꯑꯩ ꯃꯗꯨ ꯉꯥꯡꯉꯒ ꯄꯩꯁꯥ ꯐꯪꯒꯗꯧ ꯂꯩꯇꯦ. ꯃꯍꯩ ꯐꯪꯒꯅꯤ, ꯁꯋꯥꯞ ꯐꯪꯒꯅꯤ ꯃꯗꯨꯒꯤꯗꯨꯗ. IDPꯗ ꯂꯩꯔꯤꯕ, ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯁꯣꯟꯊꯔꯝꯃꯒꯁꯨ, ꯃꯈꯣꯏꯁꯤꯅ ꯃꯌꯨꯝ ꯃꯀꯩ ꯂꯩꯕ ꯐꯪꯖꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅꯗꯤ ꯁꯞꯄꯣꯔꯠ ꯇꯧꯔꯤꯀꯣ. ꯑꯩꯈꯣꯏ ꯃꯥꯂꯦꯝꯁꯤꯗ ꯍꯤꯡꯕꯗ ꯑꯩꯈꯣꯏ ꯍꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯧꯅꯥꯗꯨ ꯂꯩꯁꯅꯣꯅ ꯑꯩꯈꯣꯏꯅ ꯄꯤꯕꯅꯤ. ꯑꯃꯗꯤ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯂꯤꯗꯔ ꯑꯃꯈꯛꯀꯤ ꯊꯃꯣꯏꯗ, ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯒꯤ ꯑꯦꯖꯦꯟ ꯅꯨꯄꯥ ꯑꯃꯗꯩꯁꯨ ꯁꯨꯃꯥꯏꯅ ꯉꯥꯡꯉꯛꯏꯀꯣ. ꯔꯤꯌꯥꯖꯨꯗꯤꯟ ꯕꯣꯒꯤꯃꯌꯨꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ IDPꯒꯤ ꯁꯨꯃꯥꯏꯅ ꯉꯥꯡꯉꯤ, ꯑꯩꯈꯣই ꯂꯤꯗꯔ ꯃꯈꯣꯏꯁꯤꯗ ꯁꯨꯃꯥꯏꯅ ꯆꯩꯈ꯭ꯔꯦ. ꯃꯁꯤꯁꯤ ꯑꯩꯈꯣꯏ ꯌꯥꯔꯗꯤ ꯊꯃꯣꯏꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯁꯣꯔꯅ ꯐꯥꯎꯍꯜꯂꯛꯑꯒ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯍꯟꯖꯟꯕꯗ ꯃꯇꯦꯡ ꯑꯣꯏꯈꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯗꯨ ꯋꯥꯈꯜ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯗꯨꯅ ꯀꯔꯤꯝꯇ ꯉꯝꯃꯣꯏ. ꯃꯔꯝꯗꯤ ꯑꯩ CM ꯅꯠꯇꯦ, ꯑꯩ PM ꯅꯠꯇꯦ. Send support bro, thank you. Zakira Arun Konthamayum, full support, thank you. ꯑꯗꯨꯒ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗ, ꯐꯣꯂꯣꯋꯔꯁꯤꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯅ, ꯑꯩꯅꯕꯨ ꯉꯁꯤꯐꯥꯎꯗ ꯁꯨꯝ ꯂꯩꯕꯥꯛꯀꯤ ꯋꯥꯐꯝ ꯊꯝꯕꯗ ꯅꯈꯣꯏꯒꯤ ꯄꯥꯔꯁꯅꯦꯜꯗ ꯆꯪꯉꯛꯑꯒ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯅ ꯀꯃꯦꯟ ꯐꯠꯇꯕ ꯄꯤꯔꯛꯑꯁꯨ ꯅꯈꯣꯏꯒꯤ ꯅꯆꯦ ꯅꯆꯟ ꯅꯃꯥ ꯅꯄꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ XYZ ꯑꯍꯜ ꯂꯃꯟ ꯄꯜꯂꯒ ꯉꯥꯡꯕꯁꯨ ꯊꯣꯏꯗꯣꯛꯅ ꯌꯥꯎꯔꯝꯃꯣꯏ, ꯀꯃꯦꯟ ꯏꯕꯁꯨ ꯌꯥꯎꯔꯝꯃꯣꯏ. ꯃꯥꯂꯦꯝꯁꯤꯗ ꯐꯠꯇꯕꯒꯤ ꯐꯠꯇꯕ ꯐꯦꯔꯥꯎꯂꯟ ꯑꯃ ꯂꯩꯔꯝꯃꯦꯕ. ꯐꯦꯔꯥꯎꯂꯟ ꯑꯃ ꯂꯩꯔꯝꯕꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯏꯁꯂꯥꯃꯤꯛꯇꯅꯤꯀꯣ. ꯐꯦꯔꯥꯎꯟ ꯍꯥꯏꯔꯤꯁꯤ ꯅꯤꯡꯊꯧꯅꯤ, ꯌꯥꯝ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ, ꯌꯥꯝ ꯇꯧꯕ ꯉꯝꯕ ꯁꯤꯄꯥꯏ, ꯃꯥꯒꯤ ꯑꯗꯒꯤ ꯀꯩꯀꯩꯁꯤ ꯌꯥꯝ ꯂꯩꯕ ꯃꯤꯁꯔꯗ ꯂꯩꯔꯝꯃꯤ. ꯑꯗꯣ ꯐꯦꯔꯥꯎꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯏꯁꯣꯔꯅꯦꯅꯁꯨ ꯃꯥꯅ ꯗꯥꯋꯥ ꯇꯧꯔꯤꯅꯦꯕ, ꯑꯩ ꯑꯜꯂꯥꯍꯅꯦꯅ. ꯑꯗꯣ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯗ ꯃꯔꯩ ꯇꯠꯄ, ꯂꯣꯟ ꯉꯥꯡꯕꯗ ꯁꯦꯡꯗꯕ ꯅꯕꯤ ꯑꯃ, ꯄ꯭ꯔꯣꯐꯦꯠ ꯑꯃ ꯃꯍꯥꯛꯁꯤ ꯗꯥꯋꯠ ꯇꯧꯔꯁꯨ ꯑꯅ ꯊꯥꯔꯤꯕꯅꯦꯕ. ꯑꯗꯨ ꯃꯥꯁꯤꯁꯨ ꯑꯃꯨꯛꯀ ꯐꯦꯔꯥꯎꯟꯒꯤ ꯃꯥꯒꯤ ꯀꯣꯝꯁꯤꯗꯒꯤ, ꯃꯥꯒꯤ ꯀꯝꯃꯨꯅꯤꯇꯤ, ꯃꯥꯒꯤ ꯐꯦꯔꯥꯎꯟꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯃꯍꯥꯛꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕ, ꯆꯪꯕ ꯌꯥꯗ꯭ꯔꯕ ꯅꯨꯄꯥꯅꯦꯕ. ꯍꯥꯏꯔꯤꯕꯁꯤ ꯃꯨꯁꯥ ꯀꯧꯏ, ꯀꯔꯤꯒꯨꯝꯕꯗꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯣꯖꯁꯁꯨ ꯍꯥꯏꯅꯩꯀꯣ. ꯁꯤꯒꯤ ꯃꯨꯁꯥꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯕ, ꯆꯦꯟꯈ꯭ꯔꯕꯅꯦꯕ. ꯍꯜꯂꯒ ꯂꯥꯛꯍꯜꯂꯒ ꯃꯐꯝꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧ, ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧ, ꯑꯉꯥꯡ ꯅꯨꯄꯥ ꯄꯣꯛꯄ ꯃꯣꯏꯁꯤ ꯂꯣꯏ ꯇꯨꯝꯅ ꯍꯥꯠꯇꯣꯛꯍꯟꯕ ꯉꯝꯕ, ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯉꯝꯕ, ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯃꯄꯥꯡꯒꯜ ꯂꯩꯔꯕ, ꯁꯛꯇꯤ ꯂꯩꯔꯕ ꯅꯤꯡꯊꯧꯗꯣ. ꯑꯗꯨꯗ ꯃꯍꯥꯛꯈꯛ ꯗꯥꯎꯠ ꯇꯧꯔꯁꯨ ꯃꯉꯣꯟꯗ ꯏꯁꯣꯔꯁꯤ ꯑꯃꯈꯛꯇꯅꯤ, ꯅꯪ ꯏꯁꯣꯔ ꯅꯠꯇꯦ, ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯁꯤꯅꯤ, ꯑꯩꯁꯤ ꯏꯁꯥꯁꯤ ꯄ꯭ꯔꯣꯐꯦꯠꯅꯤ, ꯑꯜꯂꯥꯍꯒꯤ ꯃꯦꯁꯦꯟꯖꯔꯅꯤ, ꯒꯣꯗꯀꯤ ꯃꯦꯁꯦꯟꯖꯔꯅꯤꯅ ꯍꯥꯏꯍꯟꯕ ꯆꯠꯍꯜꯂꯤꯕꯅꯦꯕ. ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯋꯥꯔꯗꯨ ꯌꯦꯡꯉꯒ ꯑꯩꯅ ꯄꯨꯁꯟꯖꯅꯤꯡꯉꯤꯕꯗꯤꯀꯣ, ꯃꯥꯒꯤ ꯄꯋꯥꯔꯗꯨ ꯌꯦꯡꯉꯒ ꯉꯁꯥꯏꯒꯤ ꯃꯨꯁꯥꯁꯤꯅ ꯕꯦꯛ ꯆꯠꯂꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯐꯥꯖꯤꯜꯂꯒ ꯂꯩꯈꯤꯕ ꯃꯨꯁꯥꯒꯤ ꯈꯟꯗꯥꯜ ꯍꯥꯏꯇꯥꯔꯦ, ꯃꯨꯁꯥꯒꯤ ꯖꯥꯠ ꯍꯥꯏꯇꯥꯔꯦ, ꯃꯥꯒꯤ ꯀꯝꯃꯨꯅꯤꯇꯤꯁ ꯍꯥꯏꯇꯥꯔꯦ, ꯃꯥꯒꯤ प्रजाꯁꯤꯡ ꯑꯗꯣ ꯍꯜꯂ ꯄꯨꯊꯣꯔꯛꯈꯤꯗꯨ ꯄꯨꯊꯣꯔꯛꯑꯝꯃꯣꯏꯕ. ꯔꯤꯌꯥꯖꯨꯗꯤꯟ ꯕꯣꯒꯤꯃꯌꯨꯝꯅ ꯉꯁꯤꯕꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯠꯇ꯭ꯔꯒ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯅꯠꯇ꯭ꯔꯒꯅ ꯑꯆꯨꯝꯕꯒꯤꯗꯃꯛꯇ XYZ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯁꯅꯨ, MLA ꯑꯣꯏꯁꯅꯨ, ꯃꯤꯅꯤꯁꯇꯔ ꯑꯣꯏꯁꯅꯨ ꯀꯤꯔꯝꯃꯒꯗꯤ ꯉꯁꯤ ꯑꯩꯅ ꯉꯥꯡꯉꯤꯕ ꯇꯧꯔꯤꯕꯁꯤꯡꯁꯤꯗ ꯈꯔꯗꯤ ꯁꯛꯁꯦꯁ ꯑꯣꯏꯕꯁꯨ ꯌꯥꯎꯏ. ꯏꯁꯥꯅ ꯈꯪꯖꯩ, ꯃꯤꯅ ꯍꯥꯏꯔꯛꯄꯅꯤꯀꯣ ꯃꯌꯥꯝꯅ. ꯑꯩꯈꯣꯏꯅ ꯉꯥꯡꯈꯤꯕꯁꯤꯗ ꯀꯗꯥꯏꯗꯒꯤ ꯍꯥꯟꯅ ꯁꯨꯅꯔꯝꯕ, ꯀꯗꯥꯏꯗꯒꯤ ꯔꯤꯌꯣꯠ ꯇꯧꯔꯝꯕ, ꯀꯗꯥꯏꯗꯒꯤ ꯀꯗꯥꯏ ꯐꯥꯎꯕꯅ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯔꯝꯕꯅꯣ, ꯀꯔꯤ ꯐꯥꯎꯕꯅ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝꯁꯤꯡꯁꯤꯗ ꯀꯔꯤ ꯔꯤꯌꯦꯛ ꯇꯧꯅꯈꯤꯕꯅꯣ ꯍꯥꯏꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜꯁꯤꯗ ꯀꯌꯥꯃꯨꯛ ꯑꯩꯈꯣꯏꯒꯤ
वीडियो से लाइव से लोग क्रमाई चकी सिगे पावर से सिंग साइ कैसु खंगजद्रबा हैजद्रबा अहा की थमोइद मधु ईश्वर अमक गॉड इज वन ना कंग कनबीगदमनी ना कंग वहनगदमनी हायरगा मधुद अखोइना थांगजलुबगी असर ओइबा माइ पाकु मैम लैखिएबा एग्जांपल ने हलान फाइनेंस की मतंगदा हलान फाइनेंस की मतंगदा आई हलान फाइनेंस की माइ पा इपाक्ते हैबगी मतंग अमा लीजगे हलान फाइनेंस की पैसा सिगी पाइसनग्रिबा चेयरमैन अदगी अखोइ डायरेक्टर सिंगसे सिगी सिंगसी मथक्ता इसागी पैसासु लेरे नंग हाइना वा हाइबा ngam नतेबा खबर कागज ता हापा ngam नतेबा प्रेस मीडिया दा हापा ngam नते पैसा दुदी ताला फंगी मरम मदा सिरिनाउ सिंग हाइरिबा इमे इमुंग दुगी बैकग्राउंड मागी फैमिली दुगी द लाइरिब से पोस्ट असो सो लाइरिबेबा अदुगुम्बा मिसिंग दु एक्सपोज तौरगा यकायरोन तौबदे ngasi ऑल पोंजी स्कीम काइना लागा होजि गवर्नर दा चे थांगलगा सलाई अदुगा मंगा लोखतपदा हलान फाइनेंस सु चल्लिबनेबा पैसा तोनगी मी हाट पे आब्रो पिरक तबदुबो कई हाइदोरिनो लोगी ओइबदा प्रोसेस तो हनगदबनी उपाय लेतबैनी यारादी इन्नरगा पीबी मयांगी फंगनबे याबो तोबने दो याद्रे यादादी कमाइना के तोबनी लोगी ओइबदा नत्रो चल्लिदो पोंजी स्कीम 100 मुक अबाउट ओइरंगने दुदा हलान फाइनेंस सु चल्लिब नत्रो अदुगा खरा अमना प्रोपेगेंडा मैम सुलई अदो करीगुम्बदन हेक अखोइना इसेल न्यूज़ ता आइना सिगी सिंग रंग हंजु कमेल अम लाकी इसेल न्यूज़ ता अखोइगी कइना अखोइगी लुप अमना ममिंग बो पनिंगद्रे से लुप अमना पिलर कम्युनियन पिलर युंखिबई मतंग सिदा मखोइना एक्सपोज तौरप एमएलए हम यावी सिदा सुमाइना सपोर्ट तौई फंडिंग तौइना हाइबदुगी अदुदा आइना थैंक्स हाइरोबदुबो गोदी मीडिया कांगू खरा अमनसु अमुक इगोंद कमेंट कइदौइना सो सो फॉलोअर अवांग अवांग बने इगोंद कमेंट दा सेरान तुरान अखोइगी इचेल एक्सप्रेस सिदी आइदी खंगबु खंगलुदे थोइना अदो हाइबे इमुंगदुगिनी अदुना मखोइगी याना खरेना प्रोपेगेंडा गा तौइने आइदा दु तौरमगा हुजिक पनगिद्रो मोइगिसे निंसिंगिद्रो आई अदु चैप्टर दु कइगिसे आई किदौगदोइनो तौगेदी नान नंगन मैम तौखिबे यारे तौरोय अदुगु मैना लेबाग मियाम की रेस्पॉन्सिबल लौरगा इंगोंद लीडर अमनी नत्रगा ए महांगना तौबो ngamgani mateeng pangona इंगोंद थांगलैबा इंगोंद हाइजरैबा mateeng pangbiyo na loge oibada mateeng pangbiyo हाइजरैबा दो मदुगी दुबो आइना लुपा लिसिंग मंगा ना तरा ना सम अमाउंट खरा ना करोड़ ना लाख तरा ना इना लौसलगा मदु तौकिबदो मदुगी इमेज तो पामदेबा आई एमएलए दुगा यानरसु एमसीएस दुगा यानरसु यानदसु दरकार लेतेबा आइदि प्रजा गा याना पामेबा आइने एमएलए अमगा यानगे हेरपदा यारोइदबो लेते लोइ तिनखिबे लोइ तिननै आई बेब्रे लोइना अदो आई इन्वॉल्व तौदेबा दुदा अदो आई थमजनिंगबदी मेन ओइना अदुगुम फौब लेबदा खांगागा लेजरिबा मिसकनी अदुना मदुगुमदा लाना सेंसु तौबिगनो गुना ओइगनी अदो एक्सिट is not good हाइबम ले याम हेनमन बे एक्सेस याम तौबसे फत्तबनेबा उद्रि फॉरवर्ड नाकोंग खना तारागा सु वांगांग बिगनोबा मिटना अमदि नाकोंग अनिमक्सिना उरकांदा ngango हायो अदुदा थाजो हाइरिनेबा अदुदगी अमगा साइगी सिदा आइना कनागुंबगी लुप अमा नत्रगा कम्युनिटी स्टे सैदे सैरोय लुप अमा दकरि यम सैरगना हेक लाकेदौबा अदुदगी हेक ओंथोरागना मुका अखोय फत्तेना सु सैबि पांगमदसु याम यावइको दु तौबिगनो अफब तौबसु फत्तब तौबसु वेब एंबियो इंसानी मियोय बंगाक्तनी आइगिदा पोस्ट खरा अखोय याम बमगी आई थागतपदसु दुम कई कई नो मैम गांगबी को टाइगर ऐसी कनानो मैम खंग लेखरपोनी टाइगर रिलाइज अजिजु रिलाइज टाइगर है सी अदो मासी आइना लान चमिनरु नते आइना हारो नते अदुबु महांग लौखिबा इरमदमगी एक्टिविटीज मैम मान लौखिबा लाउखिबा तौखिबा थेंगलखिबा मैम दुदी आर्मी दा फोबा अखोयगी सिरिनाव मैम मैतै दसु पांगन दसु फाजनखिबदा एक्सचेंज तौनबगी मैम वीडियो मैम वायरल ओइदुनी अदु सुगुम्बा मैम दुबो कोइन थागतपदा
nakoina aduga paisa chai ga si paisa chai haradi adusu proof praman ga loina na aina ngangi bu sumai na nakoin su ngang biro ai accept tauge nong phoi mai wari paloi ge ai delete tau ki ge loina mithibong tau ga no ba wai khu culture tau ga no ai ngon da di mai te we ge ra pangal loi ge ra phau ba iram dam mai pro ko mo loina preset chelu tau ka ni mai ai tham jage nang phatte haiba natte haire se sum argument tau do kai gino argument tau basi hairiba mioi sing hairiba organization singduna PK Hopper Pravin nangi comment am khai lokol ke hairiba organization duna katuga karan ga community gi sagat padudi tawbi ga no na du dari argument tor ko ni kaino noi tara le wari bro koi bo koi su insan ni human ni ko ji hingi bne thamoi sa ko myam phawri bne ado mi amagi community samada natraga aingona saibadudi sai kisanu kaisu kaide example ne adusu sai from thokte kana gumba amada saibadu maming pala saibadu asoi sai nabdu tongan bam ado mi gi communities pala sai ra dia dudi never ever daisile now sing ai gi pangal prajada ina ngasi message sam ga haijage lupta sairu no thodokna apun balupta andagi lairiba koi gi communities ta sairu no leader sing do soiri ba mi do sai bidik tangai phade aduna ngasai apunba communities ta mi amna soiraga masim chairu se si chairu ri si nangna lan ga dog maranji masing uncountable ni aina chaire khallo community samada gi iran se uncountable neba lan da ba mising kaya kaya aduda ekoi ke do ka dori neba da adugi pap su phanga dori meba ado ngasi si am tap na ing ngang bane ai saur ga su ngang de kana su phum de kanam su khana de nungai ta bra yam si bo sumai na free oina nong photo ka dom ing na chik na silent da action ngak ngang bodu ware adai mi na su ko si am na phatta boina ubire reals de na du na te phatta bo torak ko da action ngang bani fa bo to bo da ko silent ni baby sa ni highlight thank you asum bani ramet murang them asum bani bro thank you so much nangi support neva do ani gi marak la bera ka ko oina thok aba nangi hai do angla hoi hoi na khoi na khan bado dum do khala full support Abdurrahman full support thank you entertainment awani dai su khari maram de action da sumaina leba ke sum nungai ta na sum ngang ba ke do si ai ga ta ta na te ai to lo pe tham ba na te kai no nungai je da be sum iram dam po ba ki sum ai na ngang je ba wani siam ta full support siam ta han ki ke reply ma ta ngai re comment nungai bro brother nungai Abdurrahman ngasi gi live si apoi sister Julia Singlai si yaurakhadabani do masi dengu hojik positive oraga su laibani adugi mathakta masi karigumba problem amaso hojik sadali thokchalakdana kedorin hai nisala sa bukhan yai feremba sanglei okay sure
Sana sana sak charabo chare chare Devi Sani kari haining bano am di hayuda nang na tawai do highlight an to lere kai nom di hayuda chan Kami do highlight an to lere nang kai nom haining bu male hairo live sangira sango ka sukai di Anyway swap nixo swap background di Ekoi lere sumba khong pham hong loi dabani Hoi hoi ado chumme du su thamoi da sumba khanjarage Anduga ka hena di social gi platform sida mayam sem tang study to khan ki ge tang silent da ado mayam ga dum entertainment loina tawraga lensi maram di social media gi platform da 1 year sahi am mukhay mu ai thangjan jakre friend mayam am su khangna re tinare na koi mayam su loina re ado social media gi power amadi social media sida kari kari tawwe hai si koi ju khange ando akhoi sengna sembasu haite editing chu thoina haite mina sembiraga angon tharaga ina semanga tani ado sugi interest lesson ado entertainment loina sum myam ga awanu ngai life for su awanu ngai wan hangna si ando myam tawnari ba koi gi amasu yana na ba chanari ba sumaina maram de ai gi su Nungai taba mayam phawe maram de nungai taba do singdloi kaw thoga ko dom do ni satkhage ba noise hi ai lage thoya mita thank you baby sa ne full bro support thank you sakshar bro chare noise lai ma Subhash Chandra nan comment do mayam pa lage dom ai pa roi social media jai ka tanate male manipur se yamang bani ko binary se ado ekhoi gi freedom aina sumaina silent da normal da wari sa zo bet comment ora di nawa logdre du di nang do wakai ni yamba ge mota lansi loisin bagi tausi pk hopper pravin lansi loisin na bagi wari sa ba yadre koi lansi gi wari da Yausan bada koi ngangak ba jidi huoi re mi myam ma lansi da business taw ba mi myam le ri ma le do na manipur sida dana adu business wala sindu koi na wangang bada bera kare moi karbar do fail tarani kam danda nahi tare ba moi chan ngang thenge bro hoi hoi koi ji da dingal le thoya mita sar bo sar Toyota full support thank you okay bro continue full support thank you Visani join to haram modnamta minute ani khata nayam basi Saulangi yamna dagi mayam nungai tri nungai hanli mi sumaina santi da hairaga mu mayam singsi yengsi ado hen limit cross ti to kanu ko comment da kai da to kanu to adom de haibi jari sini haining ba hai jani full support for mita thank you Nah, itu aja. Amjad bogi nang itu lokhat pe yaad re follow to do bare ke to kang Tariq Aziz Sarbo da Riyas ai sare full support Yusuf Ali thank you ai ngasi silent loi ba sumaina iram dam su silent loi bo resanu ko ko jungang ning da bo resanu ba
bro lakhakna yanabagi wakhalon ado tawbiyo lana bro gi mateng soidana lakani inshallah sumi wa riju sani swep nekshok bro background di aikoi lei achumbagi khongphom hongloi dabani hoi thank you lekai ge mi Subhasandra nang moy hangsa nang comment doi par we ba ai friend me am yeng che dum pa jari nang gi doi pa ai ngon da kana dam ne dum comment do pi ga no do gi adjust to ba hai ignore to ba hai na khoi na du da ai ngon ke do ka mi kana roi ko seng ba sum ba hai ba da kiringai leite Kidabdi sahi ama makai mukki da da laura mida iram dam se santi subai warakti kari kamai tau do khangdre silel oirasano jagi matau tamduna kum ko thank you peminarasi support dan selangang thank you kari tawram yamba wayamna haide Riju sani Neyambasi walon be yadre Mayam Manipur inga huzik ting ningtham tha huzik November December huzik ing ba khar huram do male ko kana gumba comment da miam da hening ba message lai di comment piro ngasi di wayam lo loroi andum yenge walon da bida ichili naw sing si kam nung sibi no amadi Kidobasina akhoi ngang basina kyam pam mi ngang dobasina kyam pam mi si kai gum khai jagi ba yam base lok to bro yam ba ai am na tanne kiningai suk oi dre noi dia sum bangang bada bro full support ni amjad bogi thank you kingai suk oi dia amjad bogi nang with a bro full support amjad nang request to rabado nang follower to the bike ra ke no khang dia amuk thoga mo request to ro nang idai lokal hodre ya ai lokal padi lokal ine do accept to ya da ba manipuri asumba wa ya ro wa hai be ya ro si hais ithem rabi chome manipura asumba wa hai ya ro hais ni chome Matau tamba ngamba oijage ozarias el now singha thank you amatang di haininga mi he ngasi aina silent loi besida koi manipur le praja pum no masyam tang lo thoga hoi lan pam de shanti pam enam tang di haining hoi lan pam dre Koi shanti pami we want peace koi manipur thugai ba pam de manipur da koi shanti pami habisi all communities tagi candle light rally ogera natraga rally adagi kainom de protest am di to haninge live sida thamoi kai ba mi su yaw ra
ꯑꯩꯉꯣꯟꯗ ꯅꯠꯇꯕ ꯑꯩ ꯂꯥꯏꯐꯇ ꯅꯠꯇꯕ ꯉꯁꯥꯏ ꯊꯃꯣꯏ ꯀꯥꯏꯔꯒ ꯌꯦꯡꯕ ꯌꯥꯎꯔꯝꯃꯗꯤ ꯄꯩꯁꯥ ꯈꯥꯅꯤꯀꯣ ꯉꯁꯤꯗꯤ ꯉꯁꯤꯁꯦ ꯅꯣꯛꯁꯨ ꯅꯣꯛꯄ ꯀꯞꯁꯨ ꯀꯞꯄ ꯅꯣꯛ ꯀꯞꯄꯅꯦ ꯍꯥꯏꯗꯨꯅꯦ ꯅꯨꯡꯉꯥꯏꯁꯨ ꯅꯨꯡꯉꯥꯏꯕ ꯀꯩꯗꯧꯕ ꯍꯥꯏꯗꯨꯅꯦ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏ ꯅꯨꯡꯁꯤꯕ ꯏꯌꯥꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯩꯁꯨ ꯁꯥꯅꯤ ꯊꯦꯡꯀ꯭ꯌꯨ ꯇꯧꯕ꯭ꯔꯣ ꯌꯥꯗꯕꯩ ꯑꯣꯏꯔꯝꯅꯤ ꯅꯪ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯣ ꯅꯪ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯣ ꯑꯗꯣ ꯑꯝꯇ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯌꯦꯡꯒꯦ ꯑꯃꯨꯛꯇꯪ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯑꯣ ꯑꯝꯇ ꯍꯜꯂꯒ ꯐꯦꯟꯁꯤ ꯃꯊꯛꯁꯤ ꯂꯣꯛ ꯌꯥꯝ ꯊꯨꯡꯉꯦ ꯂꯣꯛ ꯐꯖꯅ ꯊꯨꯡꯉꯦ ꯐꯦꯟ ꯊꯥꯗ꯭ꯔꯁꯨ ꯑꯃꯨꯛ ꯏꯪꯕꯀꯣ ꯏꯪꯉꯦ ꯁꯤꯗꯁꯨ ꯈꯔ ꯗꯦꯜꯂꯤꯗꯁꯨ ꯏꯪꯉꯦ ꯏꯪꯕꯗꯤ ꯇꯧꯏꯕ꯭ꯔꯣ ꯌꯥꯗꯕꯩ ꯑꯣꯏꯔꯝꯅꯤ ꯅꯪꯅ ꯍꯜꯂꯒ ꯑꯃꯨꯛ ꯊꯥꯔꯣ ꯌꯦꯡꯒꯦ ꯑꯗꯨꯗꯤ ꯌꯥꯕ꯭ꯔꯥꯅ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗꯗꯤ ꯆꯥꯎꯈꯠꯈꯤꯗꯧ ꯐꯪꯂꯔꯣꯏꯗꯔ ꯃꯥꯜꯂꯦ ꯌꯥꯝ ꯁꯦꯠ ꯑꯣꯏꯍꯦ ꯑꯗꯨꯗꯤ ꯀꯥꯏꯍꯦ ꯑꯗꯨ ꯑꯕꯗꯨꯔꯔꯍꯃꯥꯟ ꯅꯪꯅ ꯍꯥꯏꯗꯨꯗꯤ ꯊꯃꯣꯏꯗ ꯌꯥꯝ ꯁꯣꯛꯑꯦ ꯆꯨꯝꯃꯦꯗꯣ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯕꯗꯣ ꯍꯣꯏ ꯏꯁꯣꯔꯅ ꯎꯍꯜꯂꯛꯀꯅꯤꯗ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯁꯤ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯁꯦꯟꯖꯔꯗ ꯀꯤꯟ ꯄꯤꯔꯛꯄꯁꯨ ꯌꯥꯎꯔꯦ ꯕ꯭ꯔꯣꯒꯤꯗꯃꯛ ꯐꯨꯜ ꯁꯞꯄꯣꯔꯠ ꯃꯦꯁꯦꯖꯇ ꯀꯤꯟ ꯄꯤꯔꯛꯄ ꯃꯤꯁꯨ ꯌꯥꯎꯔꯦ ꯂꯥꯏꯚꯇ ꯑꯣꯏꯅ ꯊꯣꯛꯂꯛꯑꯣ ꯑꯗꯨꯒ ꯀꯤꯟꯗꯣ ꯂꯥꯏꯚꯇ ꯑꯣꯏꯅ ꯊꯥꯖꯤꯜꯂꯛꯑꯣ ꯃꯣꯍꯝꯃꯗ ꯏꯁꯂꯥꯃꯨꯗꯤꯟ ꯃꯣꯍꯝꯃꯗ ꯅꯋꯥꯖ ꯕ꯭ꯔꯣꯒꯤꯗꯃꯛ ꯐꯨꯜ ꯁꯞꯄꯣꯔꯠ ꯕ꯭ꯔꯣ ꯅꯠꯇꯅ ꯃꯈꯩ ꯐꯥꯠꯄ ꯉꯝꯃꯤ ꯕ꯭ꯔꯣꯒꯤꯗꯃꯛꯇ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯗꯨꯋꯥ ꯌꯥꯎꯖꯔꯤ ꯑꯜꯂꯥꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯤꯟ ꯏꯌꯥꯝꯕꯒꯤ ꯂꯥꯏꯐ ꯅꯨꯡꯉꯥꯏꯇꯦ ꯀꯩꯒꯤꯅꯣ ꯔꯤꯖꯨ ꯁꯥꯅꯦ ꯐꯤꯔꯣꯖ ꯈꯥꯟ ꯐꯨꯜ ꯁꯞꯄꯣꯔꯠ ꯕ꯭ꯔꯣ ꯄꯥꯔꯁꯅꯦꯜꯗ ꯀꯤꯟ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯂꯥꯏꯐꯇ ꯑꯣꯏꯅ ꯀꯤꯟ ꯄꯤꯌꯨ ꯀꯥꯏꯗꯦ
Mawa lorno bro brother gi tamak matam khuding makta lep kani Abdurrahman Feroz Khan thank you laida nakhoi mayam nuksi bagi ni ai bu kai oidrano ngasi ai video singda ai ngangjaba mayam amada react to biriba amadi aski oye ki de ko messenger da ki o kai na hare do ki de ai skin solo thado krek nakhoi mayam gido aduna kai ki do no praja mayam asum pam praja mayam lai ge no akhoi follow to bireba ikoi support to bireba ikoi na video sing wangang bada react to biriba chi na pum no asum pam bai ni ge no mayam su kok cha thi cha bana te ge no tang khaba siang ni cha ri se bro Sabuddin fu MD Sabuddin Chanchan angang full support bro okay thank you I MD Sabuddin ka we the full support to we bro hai bani thank you ngasi di akhoi gi live sida ai su matam yam sang ai sister Julia ga sumai ko entertainment loiba leba ki oiba ki dogani sum mori shaning bane ado marksi hujik masa su ding dengu positive oidan leire hairi si ju koi prayer to mina si yamna sister Julia miyamna masak khangaba amadi sumbang hakta eni akiba leitana kam koi manipur thoi wirang sida yam phasana wa ngangi ba amadi social activist ni adumana ma ki sui koi prayer to si aduga next matang chaba amada yamuk ma ga wari sana nabagi point to sana si miyamna hek nungai ba dadagi khangning ba taning ba sing tamina si na I thamjage nijo sani yambagi damakta full support si live sida yeng liba amadi support to riba share to riba comment to riba sil na pum pusu ai kai kum no butchari thoi no e thoi mita kai no nang noi dia ngam harau rabra rizwana ga nang noi chi kai gino rizwana na kin ni bisa lai se de yang toi thoi mita na no e mara sangsar se da hingling ai matam da discipline yaw da ba one side oiba missing se mapunji mai pak loi absolutely right 100% chumme do rizwana si saw ri si magi account si follower yam da bagi yam na ma saw ma le duna mai si follow up tak to san bio comment mang khai magi antang to san bio me am na live si bo mi kya meng yem lo sala sira me am ai su ware ai sister si khoi sister Julia sing lai ma so juji emergency ke no mu ke do lai kre ma yawra de ai su dum ke do gen do le lo sala sira me am tang hero live si mi kya yeng yem ji aing bane na ya meng am do man de mi som chamri yeng e bre yeng live se
ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ RIZWANA ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟ ꯔꯤꯖ꯭ꯋꯥꯅꯥ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟꯗꯣ ꯃꯌꯥꯝ ꯑꯝꯇ ꯐꯣꯂꯣ ꯈꯔ ꯌꯥꯝ ꯇꯧꯁꯟꯕꯤꯈꯣ ꯃꯥꯒꯤꯗꯣ ꯑꯝꯇ ꯐꯣꯂꯣ ꯇꯧꯁꯟꯕꯤꯈꯣ ꯀꯤꯟ ꯄꯤꯗꯅꯕ ꯑꯗꯒꯤ ꯊꯣꯏꯔꯝꯃꯤꯇꯥꯗꯤ ꯅꯣꯛꯑꯦ ꯃꯥꯁꯦ ꯑꯃ ꯅꯣꯛꯆꯔꯁꯨ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦ ꯔꯤꯖ꯭ꯋꯥꯅꯥꯁꯤ ꯁꯤꯗ ꯊꯣꯛꯂꯛꯑꯦ ꯀꯞꯂꯤꯕ꯭ꯔꯥ ꯃꯌꯥꯝ ꯑꯝꯇ ꯂꯥꯏꯛ ꯇꯧꯁꯟꯈꯣ ꯃꯥꯏ ꯀꯞꯂꯤꯕ꯭ꯔꯥ ꯍꯥꯏꯁꯤ ꯅꯣ ꯀꯞꯇꯦ ꯁꯤ ꯂꯩꯔꯦ ꯃꯥꯏ ꯑꯦꯀꯥꯎꯟꯁꯦ ꯄ꯭ꯔꯤꯟ ꯇꯧꯔ ꯊꯝꯕꯤꯔꯒꯦ ꯅꯪꯁꯤ ꯀꯞꯂꯤꯕ꯭ꯔꯥ ꯍꯥꯏꯁꯤ ꯀꯞꯇꯦꯅ ꯀꯅꯥ ꯀꯅꯥꯅꯣ ꯂꯞ ꯁꯥꯏꯟ ꯀꯩꯀꯩ ꯃꯌꯥꯝ ꯄꯤꯁꯟꯕꯤꯔꯛꯑꯦ ꯅꯪ ꯂꯥꯛꯑꯅꯤ ꯃꯌꯥꯝ ꯉꯁꯤ ꯂꯥꯏꯐꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯀꯩꯗꯧꯕꯁꯤ ꯍꯩꯇꯦ ꯑꯗꯣ ꯍꯩꯅꯕ ꯇꯝꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒ ꯃꯇꯝ ꯀꯩ ꯍꯥꯏꯒꯦ ꯏꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯕ ꯑꯗ ꯍꯩꯕꯗꯤ ꯍꯩ ꯑꯗꯣ ꯍꯩꯔꯒꯁꯨ ꯁꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅꯁꯨ ꯊꯣꯛꯅꯤꯡꯗꯦ ꯁꯤꯅꯤ ꯃꯤꯑꯣꯏꯕ ꯍꯩꯇꯕꯗꯤ ꯅꯠꯇꯦꯀꯣ ꯉꯁꯤ ꯀꯟꯇ꯭ꯔꯣꯜ ꯄꯨꯝꯅꯃꯛ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒ ꯔꯤꯌꯥꯖꯗꯤꯟꯕꯣꯒꯤ ꯃꯌꯥꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯊꯣꯛꯄ ꯉꯝꯃꯤ ꯕꯠ ꯑꯩꯈꯣꯏ ꯍꯦꯡꯉꯣ ꯍꯦꯡꯉꯥ ꯅꯠꯇꯦ ꯑꯦꯛꯁꯟꯗ ꯑꯃꯗꯤ ꯑꯆꯨꯝꯕꯗꯨꯕꯨ ꯉꯥꯡꯒꯦ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯩ ꯅꯨꯄꯥ ꯊꯣꯛꯅ ꯉꯥꯡꯒꯦ ꯍꯥꯏꯕ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯃꯦꯟ ꯑꯣꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕ ꯃꯛꯁꯠꯇꯤ ꯉꯁꯥꯏꯗꯒꯤ ꯂꯥꯏꯐꯁꯤ ꯑꯩ ꯉꯁꯤ ꯂꯥꯏꯐꯁꯤ ꯌꯥꯝꯅ ꯚꯤꯌꯣꯔ ꯉꯝꯃꯣꯏ ꯏꯔꯝꯗꯝꯒꯤ ꯏꯔꯩꯀꯥꯏ ꯂꯩꯕꯥꯛꯇꯨꯒꯤ ꯋꯥ ꯉꯥꯡꯕ ꯂꯩꯕꯥꯛꯇꯨꯒꯤ ꯑꯆꯨꯝꯕ ꯍꯥꯏꯖꯕꯗ ꯅꯠꯇ꯭ꯔꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯏꯕ ꯑꯩꯒꯤ ꯐꯣꯂꯣꯋꯔꯁꯤꯡ ꯑꯩꯒꯤ ꯚꯤꯌꯣꯔꯁꯤꯡ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯩ ꯉꯁꯤꯗ ꯑꯦꯅꯤ ꯍꯤꯔꯝꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯥꯡꯕ ꯉꯝꯃꯤꯁꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯄ꯭ꯔꯦꯌꯔꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯄ꯭ꯔꯊꯅꯥꯅ ꯗꯨꯋꯥꯅ ꯑꯩ ꯉꯁꯤ ꯉꯥꯡꯕ ꯉꯝꯃꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯩꯕꯨ IDPꯁꯤꯡꯒꯤ ꯋꯥ ꯉꯥꯡꯀꯅꯣꯅ ꯀꯥꯏꯅ ꯍꯥꯏꯔꯤꯅꯦ ꯔꯤꯌꯥꯖꯗꯤꯟꯕꯣꯒꯤ ꯃꯌꯨꯝꯁꯤ ꯃꯅꯤꯄꯨꯔ ꯃꯆꯥꯅꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯏꯄꯥ ꯏꯄꯨ ꯃꯅꯤꯄꯨꯔꯗ ꯍꯧꯔꯛꯄꯅꯤ ꯑꯩ ꯂꯣꯟꯖꯔꯤꯕ ꯂꯦꯡꯒ꯭ꯋꯦꯖꯁꯨ ꯃꯅꯤꯄꯨꯔꯅꯤ ꯀꯅꯥꯅꯣ ꯅꯔꯤꯜ ꯂꯩꯔꯒ ꯔꯤꯌꯥꯖꯗꯤꯟꯕꯣꯒꯤ ꯃꯌꯨꯝꯁꯤ ꯃꯅꯤꯄꯨꯔ ꯅꯠꯇꯦꯅ ꯊꯣꯛꯂꯛꯑꯣ ꯉꯥꯡꯅꯤꯡꯕ ꯉꯥꯡꯒꯅꯤ ꯑꯆꯨꯝꯕꯩꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯗꯣ ꯉꯥꯡꯅꯤꯡꯕ ꯉꯥꯡꯒꯅꯤ IDPꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯉꯥꯡꯒꯅꯤ ꯃꯅꯤꯄꯨꯔꯗ ꯑꯩ ꯃꯅꯤꯄꯨꯔ ꯁꯤꯇꯤꯖꯦꯟꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩ ꯄꯤꯄꯜꯅꯤ ꯄ꯭ꯔꯖꯥꯅꯤ ꯏꯔꯝꯗꯝꯗ ꯊꯣꯛꯂꯛꯄ ꯀ꯭ꯔꯥꯏꯝ ꯈꯨꯗꯤꯡꯃꯛꯇ ꯑꯦज ꯑꯦ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯅ ꯋꯥꯟ ꯁꯥꯏꯠꯀꯤ ꯋꯥ ꯉꯥꯡꯉꯣꯏ ꯑꯩꯈꯣꯏꯗꯤ ꯑꯅꯤꯃꯛꯇ ꯌꯦꯡꯉꯒ ꯑꯆꯨꯝ ꯑꯔꯥꯟꯗꯣ ꯉꯥꯡꯉꯛꯀꯅꯤ ꯑꯣꯜ ꯀꯝꯃꯨꯅꯤꯇꯤꯁꯇ ꯉꯥꯡꯉꯛꯀꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯃꯤꯒꯤ ꯀꯝꯃꯨꯅꯤꯇꯤꯁ ꯑꯃꯅ ꯋꯥꯔꯧꯈꯤꯗꯧꯔꯦ ꯑꯆꯨꯝꯕꯗꯨꯕꯨ ꯅꯝꯊꯔꯒ ꯉꯥꯡꯉꯨ ꯍꯥꯏꯕꯗꯤ ꯅꯣ ꯅꯦꯚꯔ ꯑꯦꯚꯔꯗ ꯅꯣ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯑꯗꯨꯗ ꯑꯆꯨꯝꯕꯒꯤꯗꯃꯛ ꯉꯥꯡꯒꯅꯦꯕ ꯑꯩ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯑꯝꯕ꯭ꯔꯦꯂꯥ ꯑꯗꯨ ꯁꯤ ꯃꯋꯥ ꯂꯧꯗꯦ ꯑꯗꯨꯒꯤ ꯀꯤꯍꯜꯂꯛꯀꯅꯨ ꯑꯩꯈꯣꯏꯗ ꯀꯤꯍꯜꯂ ꯆꯠꯀꯗꯧ ꯅꯠꯇꯦ ꯀꯤꯍꯟꯕꯒꯤꯗꯤ ꯃꯌꯥꯝ ꯀꯤꯍꯟꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯔꯤꯌꯥꯖꯗꯤꯟꯁꯤꯕꯨ ꯆꯞꯄꯤ ꯂꯩꯊꯔꯒ ꯍꯦꯛꯇ ꯂꯩꯊꯕ ꯌꯥꯕ ꯂꯩꯈꯠꯂꯒꯅ ꯍꯦꯛꯇ ꯂꯩꯈꯠꯂꯒ ꯌꯥꯕ ꯃꯤꯔꯣꯏꯁꯤꯕꯣ ꯑꯩꯒꯤ ꯑꯗꯨꯝ ꯇꯧꯖꯔꯤꯕ ꯉꯥꯡꯖꯔꯤꯕ ꯑꯩꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯊꯣꯛꯂꯛꯄ ꯅꯠꯇ꯭ꯔꯒ ꯊꯣꯛꯂꯛꯀꯗꯕꯁꯤꯡꯗ ꯑꯩꯅ ꯉꯥꯡꯖꯔꯤꯕꯁꯤꯡꯁꯦ ꯑꯟꯇꯤꯜ ꯑꯣꯐ ꯗ ꯑꯩ ꯁꯤꯗ꯭ꯔꯤ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯉꯥꯡꯒꯅꯤ ꯑꯃꯗꯤ ꯏꯔꯝꯗꯝꯒꯤꯗ ꯑꯩꯒꯤ ꯍꯦꯛ ꯊꯋꯥꯏꯁꯤꯅ ꯊꯥꯗ꯭ꯔꯤ ꯐꯥꯎꯒꯤꯗꯤ ꯑꯩ ꯏꯔꯝꯗꯝꯒꯤꯗ ꯉꯥꯡꯒꯅꯤ ꯀꯠꯊꯣꯛꯈ꯭ꯔꯕꯅꯦꯕ ꯖꯁ ꯂꯥꯏꯛ ꯗꯦꯠ ꯌꯨꯠꯅꯤ ꯌꯪꯅꯤ ꯑꯩꯈꯣꯏ ꯆꯍꯤ ꯌꯥꯝꯗꯦ ꯃꯇꯝꯗꯨꯒꯤ ꯏꯟꯈꯠꯂꯛꯄꯗ ꯀꯣꯏꯕꯗ ꯁꯥꯟꯕꯗ ꯍꯦꯟꯖꯟꯅꯕ ꯈꯠꯅꯕ ꯆꯩꯅꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯊꯥꯗꯣꯛꯅꯁꯤ ꯑꯩꯅ ꯉꯁꯤ ꯁꯣꯁꯤꯌꯦꯜꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯇꯥꯔꯛꯄ 1.5 ꯌꯔꯁꯤ ꯍꯦꯟꯖꯜꯂꯛꯑꯦ ꯁꯤꯗ ꯉꯁꯤ ꯐꯥꯎꯗ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯐꯠꯇꯕ ꯑꯃ ꯉꯥꯡꯗꯦ ꯑꯗ ꯐꯠꯇꯕ ꯑꯃꯁꯨ ꯇꯧꯗꯦ ꯑꯩ ꯑꯔꯥꯟꯕ ꯑꯃꯁꯨ ꯇꯧꯗꯦ ꯇꯧꯔꯝꯃꯒꯗꯤ ꯉꯁꯤ ꯔꯤꯌꯥꯖꯗꯤꯟꯕꯣꯒꯤ ꯃꯌꯨꯝꯁꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯨꯃꯤꯠꯀꯤ ꯎꯔꯤꯁꯦ ꯎꯕ ꯐꯪꯉꯝꯃꯣꯏ ꯋꯥꯏꯈꯨ ꯀꯜꯆꯔ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯕꯨ ꯂꯣꯏꯁꯟꯅꯕ ꯑꯩꯈꯣꯏꯕు ꯃꯥꯡꯅꯕ ꯑꯩꯈꯣꯏꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯕꯤꯔꯛꯄ ꯑꯗꯨꯒꯤꯁꯤꯡꯗꯨ ꯅꯈꯣꯏꯅ ꯊ꯭ꯔꯤꯇꯦꯟ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯆꯠꯀꯗꯧꯕ ꯅꯠꯇꯦ ꯑꯦꯛꯁꯟꯒꯤ ꯃꯇꯝꯗ ꯑꯦꯛꯁꯟ ꯇꯧꯔꯛꯀꯅꯤ ꯑꯦꯛꯁꯟ ꯅꯠꯇꯕ ꯃꯇꯝꯗ ꯇꯨꯃꯤꯟ ꯂꯩꯒꯅꯤ ꯅꯁꯥ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯈꯣꯏꯅ ꯁꯣꯏꯔꯛꯇ꯭ꯔꯕ ꯑꯩꯈꯣꯏ ꯁꯨꯉꯥꯡ ꯉꯥꯡꯉꯣꯏ ꯁꯣꯏꯔꯛꯑꯕ ꯉꯥꯡꯒꯅꯤ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ माय डियर कपतिये कपतिये आई कपते
ꯋꯥꯈꯜ ꯉꯥꯛꯇꯪ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯅꯤꯗ ꯅꯨꯡꯉꯥꯏꯇꯕꯩ ꯃꯇꯥꯡꯗꯣ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯝꯃꯦ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯂꯣꯛ ꯐꯖꯅ ꯇꯧꯔꯛꯑꯦ ꯉꯁꯤꯗꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯤꯉꯣꯟꯗ ꯀꯩꯗꯧꯅꯨꯗ ꯕ꯭ꯂꯦꯝ ꯇꯧꯒꯅꯣ ꯑꯗꯨꯒ ꯀꯣꯃꯦꯟꯗ ꯃꯦꯁꯦꯟꯖꯔꯗ ꯑꯐꯥꯎ ꯁꯥꯒꯅꯣ ꯐꯦꯛ ꯑꯦꯀꯥꯎꯟ ꯄꯥꯏꯁꯜꯂꯒ ꯁꯥꯔꯛꯀꯅꯣ ꯅꯔꯤꯜ ꯂꯩꯔꯗꯤ ꯑꯩꯈꯣꯏꯅ ꯎꯠꯂꯤ ꯁꯨꯃꯥꯏꯅ ꯎꯠꯂꯨ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯉꯥꯡꯉꯣ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯅꯣꯡꯈꯛ ꯉꯥꯡꯉꯝꯃꯒ ꯆꯍꯤ ꯑꯃ ꯀꯩꯗꯧꯕꯗꯤ ꯀꯥꯟꯅꯔꯣꯏ ꯃꯥꯂꯦꯝꯁꯤꯒꯤ ꯏꯁꯨꯗ ꯃꯥꯂꯦꯝꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯕꯤꯁ ꯑꯃ ꯑꯣꯏꯒꯦ ꯅꯠꯇ꯭ꯔꯒ ꯁꯣꯁꯤꯌꯦꯜꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯔꯗꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯒꯤ ꯅꯪꯅ ꯄꯨꯟꯁꯤꯗꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯣꯛꯑꯒꯦꯅ ꯈꯜꯂꯒ ꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯇꯔꯥꯅꯤꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯕꯤꯁ ꯑꯣꯏꯔꯝꯃꯒ ꯅꯪꯒꯤ ꯀꯥꯟꯅꯕ ꯐꯪꯉꯒ ꯂꯣꯏꯁꯤꯟꯈꯤꯗꯕ ꯑꯣꯏꯗꯤ ꯊꯣꯛꯄꯤꯔꯛꯀꯅꯣ ꯑꯗꯨꯝꯕꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯑꯩꯈꯣই ꯌꯦꯡꯅꯤꯡꯗꯦ ꯎꯅꯤꯡꯗꯦ ꯅꯪꯅ ꯍꯦꯛ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯒꯦ ꯃꯤꯌꯥꯝꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯄꯔꯁꯟ ꯑꯃ ꯑꯣꯏꯔꯒꯦ ꯑꯩ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯤ ꯇꯔꯥ ꯇꯣꯏꯁꯨ ꯑꯩ ꯉꯥꯡꯉꯝꯃꯒꯦ ꯅꯠꯇ꯭ꯔ ꯑꯆꯨꯝꯕꯗ ꯄꯨꯊꯣꯛꯑꯝꯃꯒꯦ ꯍꯥꯏꯔꯗꯤ ꯅꯪꯅ ꯊꯣꯛꯄ ꯅꯨꯃꯤꯠꯇꯨꯗꯩ ꯁꯤꯗꯤ ꯐꯥꯎꯕꯒꯤ ꯅꯦꯠ ꯇꯧꯔꯒ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯊꯝꯃ ꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯤꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯒꯅꯤ ꯑꯣꯜ ꯀꯝꯃꯨꯅꯤꯇꯤꯁꯅ ꯅꯍꯥꯛꯄꯨ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯔꯤꯖꯋꯥꯅ ꯅꯪ ꯐꯣꯂꯣꯋꯔ ꯌꯥꯝ ꯂꯥꯛꯑꯅꯤ ꯑꯩ ꯐ꯭ꯔꯦꯟ ꯃꯌꯥꯝꯁꯤꯡꯁꯤ ꯈꯔ ꯇꯧꯔꯛꯑꯃꯅꯤ ꯈꯔ ꯍꯧꯖꯤꯛꯁꯨ ꯑꯝꯇꯪꯒ ꯍꯜꯂꯒ ꯃꯌꯥꯝ ꯅꯝꯁꯟꯕꯤꯌꯨ ꯃꯥꯏꯗꯣ ꯐꯣꯂꯣ ꯇꯦꯛ 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 ꯅꯝꯁꯤꯟꯕꯤꯌꯨ ꯀꯞꯂꯤꯕ꯭ꯔꯣ ꯍꯪ ꯂꯩꯔꯦ ꯃꯥꯁꯦ ꯃꯁꯤ ꯑꯩ ꯃꯔꯨꯞꯅꯤ ꯑꯩꯗꯤ ꯀꯃꯦꯟꯗ ꯌꯥꯝꯅ ꯍꯥꯏꯔꯛꯅꯤꯀꯣ ꯀꯃꯦꯟꯗ ꯍꯥꯏꯔꯦ ꯂꯥꯏꯚꯇ ꯂꯥꯎꯊꯣꯔꯛꯀꯅꯤ ꯀꯩꯅꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯝ ꯀꯩꯗꯧꯕꯗꯁꯨꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯉꯁꯥꯏꯗꯩ ꯀꯃꯦꯟꯗ ꯑꯩ ꯎꯖꯩ ꯑꯗꯨꯝ ꯀꯩꯗꯧꯔꯤꯁꯤꯡꯗꯣ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯅꯣ ꯂꯩꯔꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯂꯥꯎꯈꯤꯅꯤ ꯍꯟꯕ ꯂꯩꯔꯣꯏ ꯂꯦꯞꯄ ꯂꯩꯔꯣꯏ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤ ꯁꯥꯟꯇꯤ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯒꯤꯗꯤ ꯉꯥꯡꯉꯤꯕ ꯃꯌꯥꯝꯒꯤ ꯊꯣꯛꯂꯛꯄ ꯏꯁꯨꯁꯤꯡꯗꯁꯤ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯁꯥꯟꯇꯤ ꯑꯣꯏꯈꯤꯕꯗꯗꯤ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯀꯁꯨ ꯊꯣꯏꯗꯣꯛꯅꯁꯨ ꯋꯥ ꯉꯥꯡꯉꯣꯏꯕ ꯁꯤꯒꯤ ꯂꯩꯕꯥꯛꯀꯤ ꯉꯥꯡꯉꯥꯏꯁꯨ ꯂꯩꯔꯔꯣꯏ ꯀꯔꯤ ꯉꯥꯡꯗꯣꯔꯤꯕ ꯔꯤꯖꯨ ꯁꯥꯍꯥꯅꯤ ꯏꯌꯥꯝꯕ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯑꯜꯂꯥꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯊꯝꯕꯤꯁꯅꯨ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨ ꯑꯔꯤꯕꯝ ꯑꯩꯁꯥ ꯑꯐ꯭ꯔꯤꯟ ꯊꯦꯡꯀ꯭ꯌꯨ ꯏꯆꯟ ꯅꯣ ꯀ꯭ꯔꯥꯏꯌꯤꯡ ꯐꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯁꯤꯅꯤ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯃꯌꯥꯝꯅꯁꯨ ꯀꯩꯗꯧꯔꯝꯒꯅꯤꯀꯣ ꯉꯁꯤꯒꯤꯁꯤꯗꯤ ꯔꯤꯌꯦꯛ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯅ ꯎꯔꯝꯒꯅꯤ ꯑꯩ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯂꯩ ꯍꯩꯇꯕꯗꯤ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯍꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯅꯤ ꯁꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯏꯟꯇꯔꯇꯦꯟꯃꯦꯟ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯕꯗ ꯑꯗꯨ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯗꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏꯁꯨ ꯄꯥꯝꯖꯩ ꯑꯗꯨꯕꯨ ꯂꯩꯔꯤꯕꯁꯤꯗ ꯃꯤ ꯈꯔ ꯑꯃꯅꯗꯤ ꯑꯩꯈꯣꯏꯁꯤ ꯄꯩꯁꯥ ꯇꯥꯟꯕ ꯊꯣꯛꯂꯛꯏꯕꯅꯤ ꯑꯗꯨꯅꯤ ꯁꯤꯅꯤ ꯀꯥꯏꯅ ꯑꯩꯅ ꯄꯩꯁꯥ ꯇꯥꯟꯕ ꯊꯣꯛꯂꯛꯑꯝꯃꯒꯕꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯤ ꯌꯨꯇ꯭ꯌꯨꯕꯔ ꯐꯣꯂꯣ ꯑꯗꯩ ꯐꯦꯁꯕꯨꯛ ꯃꯌꯥꯝꯁꯤꯅ ꯊꯥꯗꯣꯛꯏꯕ ꯑꯩꯒꯤꯗ 50K ꯌꯦꯡꯕꯗ ꯃꯈꯣꯏꯗ 2 ꯂꯥꯛ 3 ꯂꯥꯛ 4 ꯂꯥꯛ ꯌꯦꯡꯉꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯕꯨ ꯀꯣꯄꯤꯔꯥꯏꯠ ꯊꯝꯃꯝꯃꯣꯏꯗ꯭ꯔꯣ ꯑꯩ ꯉꯥꯡꯕ꯭ꯔꯣ ꯅꯣꯡꯃꯇ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯗꯣꯛꯑꯦꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯛꯀꯤ ꯈꯜꯂꯝꯃꯗꯤ ꯀꯣꯄꯤꯔꯥꯏꯠ ꯊꯝꯃꯒ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯗꯣ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯇꯥꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯚꯤꯗꯤꯑꯣ ꯁꯦꯝꯗꯅ ꯏꯗꯤꯠ ꯇꯧꯗꯅ ꯂꯥꯏꯚ ꯊꯥꯕꯁꯤꯕꯨ ꯐꯦꯁꯕꯨꯛꯇ ꯄꯩꯁꯥ ꯐꯪꯕ꯭ꯔꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥꯎꯁꯟꯅꯕ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯕ ꯕ꯭ꯂꯦꯝ ꯇꯧꯔꯤꯃꯦꯅ ꯅꯈꯣꯏꯅ ꯇꯧꯅꯔꯤꯕ ꯃꯌꯥꯝꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯤ ꯇꯧꯔꯤꯃꯦꯅ ꯈꯜꯂꯦꯕ ꯑꯩꯈꯣই ꯉꯥꯡꯉꯤꯁꯤꯗ ꯄꯩꯁా ꯇꯥꯟꯕ ꯍꯥꯏꯗꯨꯗꯤ ꯑꯦꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯦꯅꯤ ꯃꯤꯅ ꯌꯥꯅꯕ ꯆꯠꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯗ ꯑꯗꯨ ꯂꯩꯇꯦ ꯌꯥꯗꯕ ꯃꯤꯗꯨ ꯐꯠꯇꯕ ꯃꯤꯗꯨ ꯐꯠꯇꯦꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯁꯨ ꯈꯪꯕꯤꯌꯨ ꯅꯁꯥ ꯅꯁꯥꯅ ꯏꯖꯋꯥꯅ ꯅꯪꯒꯤ ꯑꯦꯀꯥꯎꯟꯁꯦ ꯏꯁꯀ꯭ꯔꯤꯟꯁꯣꯠ ꯂꯧꯔ ꯄꯣꯁ ꯇꯧꯕꯤꯔꯛꯑꯒꯦ ꯋꯥꯟꯇꯦꯠ ꯂꯥꯎꯊꯣꯔꯛꯑꯒꯦ ꯑꯗꯨꯅ ꯐꯔꯅꯤ
ꯃꯌꯥꯝ ꯂꯥꯏꯐꯁꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯁꯤꯁꯇꯔ ꯖꯨꯂꯤꯌꯥ ꯁꯤꯡꯂꯥꯏꯕꯨ ꯄꯥꯝꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯦꯛꯁꯀꯤ ꯀꯩꯗ ꯂꯥꯏꯐꯇ ꯑꯩ ꯁꯣꯏꯗꯅ ꯃꯥ ꯌꯥꯎꯖꯍꯜꯂꯛꯑꯒꯦ ꯉꯁꯤꯒꯤꯗꯤ ꯃꯥ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃ ꯂꯩꯈ꯭ꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯉꯣꯟꯗꯀꯣ ꯃꯁꯥꯁꯨ ꯉꯝꯗ꯭ꯔꯦ ꯕ꯭ꯔꯣꯁꯦ ꯃꯔꯨ ꯑꯣꯏꯕ ꯀꯃꯦꯟꯒ ꯌꯦꯡꯕꯗꯤ ꯀꯃꯦꯟꯁꯤ ꯌꯥꯝꯈ꯭ꯔꯦ ꯀꯅꯥ ꯀꯅꯥꯅꯣ ꯀꯃꯦꯟꯗ ꯑꯩ ꯀꯩꯀꯩ ꯄꯤꯔꯛꯈꯤꯕꯅꯣ ꯌꯥꯝ ꯄꯥꯈꯤꯕꯅꯤꯗ ꯀꯃꯦꯟ